Information Service Television Network samna ISTV na lepalitna sanduk chariba chayol gi akhanaba thorumni makok thongba singi wari hariba thorum sibu meng tabir ba ISTV gesam bior sing kurumjari loine nanga sigi episode ta adum taramna okchari makok thongba singi wari hariba thorum si puthok chabagi maruoiba maramama hairagadi any individual lanaigi miyoema mana hainajariba sinphamda mai palpa matamda mai pakpagi wari gi maningda awaba nungaiba mayamam yauri aduga role model oina mai palpa matamda hariba miyo di boy koina hantongje aduga honarapa struggle tarupagi madugi experience mayamdu aikone lokut charaga viewer singda relate tobani tamjabani masina tungda lakada mirror singda hena aphaba wakhalolama aduna aphaba lambi ema adu guiding force ma oigadra haibasi aikoi thamjariba singba pandamduni ngasigi episode ta lamdam sigi khutnai bema unajanar bagidamak sem sajari hoji aikoi studio da lengsin biribi national award dini annobam kalpana devi isagi lepham si wangkhai lorimam lekai ni handak very recently chatliba current year 2018 sida maruena artistic textile scrap maruni handicrafts ni sigi area sida national award si phangba ngamlabi lamdam sigi saknai rebi khutnai bini annobam kalpana unajai Perpanasi aku studio lenggir pemerbuena, wang keraina set terga ini kerana langjeri wang kadang hangjan wetan jasi logzer kadu ini, adu ni sage sin mapunum kai topir galakpi ba, makuk thong busing walida saruk ya bina bagi lenggir pasi, adu thagat se pondok seri asi so se tum taram okseri. Artistic textile craft ai basi kari no se, ekona maruena tungan ba maram mayam handloom hai su handicraft su pinari ko. Sida yamna specific wena award ka phangai se artistic textiles craft hari. Kari bunu si ong tangan koi khutna hatpa pose yani kanwa mada koi lumma mada khutna het thaba pose si artistic textile oina singi sigi area ja masi karma matam den mon early life na miyo se sinphamam tam thabam tabu ha basi larik su dum tam nei adna phisalon sagi thabak ai tari ko somda karma matam dei chang I aduga karmaina kanai makha daga tam I family background kani adari kitang hai aisi akhoi aboy marani mayamna rani phi hana khangnari bai abo ai di abok ne abok sigi manakta ai yam pi ngai dagi sahi taret nipan yam da dugi matang dagi ai imana ai ima si phi sa bai aboki satrane imana phi sa rakpani na aboki manakta phi sa bagi lamda dum khongdarak pasine imana khoi da pi ngai di imana aboki manakta pudara chat pasita khoina abok atawri ba thabak mayam je angang wai ngai di sum khoni engine bai tar puning da mana tawi batabak si aina pamba angang wani dagi sum bamba lak ba natraga di sigi tabak si bakhat pada khara wana thoi tawu budi tawnai khamai batam khara khangtab ta chawra kan da tawu su bhari ma yawi adu oiraga su ai di yam pi ngai dagi aina sahi tarani thoi mu surak pada abongna ai yong ama panbi khuni si khoi ki khalaga khuni kang ba pi ibanina isa ju khara pitak tawbani khara pipanina adai khuni pi ibanina angang jing do sum khuni ki khalaga satra sing ka tambi basi akhoi gisu iyong ama hawiraga tambi ba horai adubu ai sum aboki manakta sum phi sabagi hatpasi abongna he tambi badai photo mu thesari bani yumda angang wengi phi sabasi adai da abongna phi saba aboki manaka nungti chali ai like tambasu dum chale like tambasi angang wengi like tambasu di thar e aboki manakta sangba
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯅ ꯍꯦꯛ ꯄꯨꯔꯒ ꯆꯠꯄ ꯏꯃꯥꯅ ꯐꯤ ꯁꯥꯕꯁꯤ ꯑꯕꯣꯛꯀꯤ ꯐꯤ ꯁꯥꯏ ꯑꯕꯣꯛꯅ ꯇꯝꯕꯤꯕꯅꯤ 이마수 ꯌꯥꯝ ꯍꯩꯕ ꯃꯤꯅꯤ ꯑꯗꯨꯅ 이마나 ꯌꯨꯝꯗ ꯁꯥꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ 이치 ꯑꯍꯟꯁꯨ ꯐꯤ ꯁꯥꯏ 이친 이나우 이야이마주 사이 이친 이나우 아야마 로인다 타복 수바 하이래 이마나 사락번이나 아복 레이번이나 아복가 로인다 땀비래 수마이 tꯧꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯐꯤ ꯁꯥꯔꯛꯄꯁꯤ나 ꯑꯩꯅ ꯐꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯍꯥꯟꯕ ꯑꯗꯨꯝ ꯐꯤꯒꯤ ꯃꯔꯝꯗ ꯈꯣꯡꯗꯥꯈꯤꯕꯗꯒꯤ ꯐꯤꯁꯦ ꯑꯗꯨꯝ ꯁꯥꯅꯤꯡꯗꯅ ꯂꯩꯕꯒꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯑꯗꯩ ꯑꯕꯣꯛꯅ ꯇꯧꯔꯤꯕ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯤ ꯌꯦꯡꯅꯤꯡꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯅꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ educationꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ Educationꯁꯤ ꯑꯩ ꯂꯥꯏꯔꯤꯛ side by ꯇꯝꯕꯁꯤ side parallel ꯑꯣꯏꯅ ꯆꯠꯂꯤ ꯍꯥꯏ ꯑꯗ education ꯑꯩꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯝꯅ ꯆꯤꯜꯂꯦꯗꯅ ꯄꯨꯡ 8ꯗꯩꯅ 4 ꯐꯥꯎ ꯀꯥꯏꯁꯦ ꯑꯉꯥꯡꯗꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯃꯇꯝꯗꯨꯗꯗꯤ ꯄꯨꯡ 10ꯗꯩꯅ 3 ꯐꯥꯎꯕ ꯇꯧꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯑꯅꯛꯄ ꯁ꯭ꯀꯨꯜ ꯂꯩ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯈꯔ ꯊꯦꯡꯅ ꯍꯜꯂꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕ ꯁꯨꯝ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯇꯝꯅ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯐꯤ ꯁꯥꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯈꯣꯡꯗꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯌꯣꯡ ꯄꯥꯜꯂꯒ ꯏꯁꯥꯒꯤ ꯆꯍꯤ 12ꯃꯨꯛꯀ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯆꯨꯡꯈꯥꯝ ꯔꯥꯅꯤ ꯗꯦꯕꯤꯁꯦ ꯃꯁꯤ ꯑꯕꯣꯛꯅꯦꯅ ꯇꯥꯛꯄꯤꯔꯤꯅꯤ ꯑꯗꯣ ꯌꯣꯡꯈꯝꯁꯤ ꯀꯜꯄꯅꯥꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯌꯣꯡꯈꯝ ꯑꯃ ꯄꯥꯟꯕꯤꯔꯝꯃꯦ ꯑꯗꯨꯝ ꯄꯥꯟꯕꯤꯔꯦ ꯈꯨꯅꯦꯠꯁꯦ ꯂꯥꯝ ꯐꯪꯗꯕꯩ ꯁꯦꯝꯃꯦ ꯍꯥꯏꯁꯦ ꯏꯃꯥ ꯐꯤ ꯁꯥꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯥꯔꯤꯕ ꯐꯤꯁꯦ ꯃꯇꯝꯗꯨꯗ ꯀꯜꯄꯅꯥꯅ ꯁꯥꯔꯤꯕ ꯐꯤꯁꯦ ꯀꯔꯤ ꯐꯤꯅꯣ ꯒꯥꯏ ꯁꯥꯔꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯕꯣꯛꯅ ꯇꯝꯕꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡ ꯐꯤ ꯍꯠꯄꯁꯦ ꯑꯩꯈꯣꯏ ꯐꯤ ꯑꯃꯗ ꯀꯥꯔꯟꯒꯤ ꯅꯤꯌꯣꯝ ꯍꯥꯟꯅ ꯇꯥꯛꯑꯦ ꯀꯥꯔꯟ ꯀꯥꯡꯉꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯪ ꯂꯥꯛꯏꯕ ꯃꯑꯣꯡ ꯂꯪ ꯇꯠꯂꯒ ꯁꯝꯕ ꯑꯩꯈꯣꯏꯅ ꯐꯤꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯤꯁꯦ ꯍꯧꯔꯒ ꯄꯣꯔꯛꯑꯅꯤ ꯐꯤꯁꯤꯗ ꯁꯨꯅꯥ ꯀꯣꯠꯀꯅꯤ ꯁꯝꯖꯦꯠ ꯀꯣꯠꯀꯅꯤ ꯁꯤ ꯅꯝꯕꯔ 1ꯅꯤ ꯃꯗꯨ ꯍꯩꯇ꯭ꯔꯗꯤ ꯐꯤ ꯁꯥꯕ ꯍꯩꯔꯨꯕꯒꯤ ꯀꯥꯟꯅꯗꯦ ꯍꯧꯔꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯕꯣꯛꯅ ꯂꯪ ꯁꯨꯕꯁꯦ ꯂꯪ ꯁꯨꯕꯁꯤꯃ ꯑꯩ ꯅꯣꯂꯦꯖ ꯑꯣꯏꯔꯦ ꯑꯕꯣꯛꯇꯒꯤ ꯇꯝꯃꯦ ꯂꯪ ꯁꯨꯕ ꯆꯅꯥꯡ ꯂꯪ ꯊꯥꯕ ꯁꯨꯕ ꯆꯅꯥꯡ ꯊꯥꯕꯁꯤꯅ ꯐꯤ ꯑꯣꯏꯔꯀꯥꯟ ꯊꯥꯕꯅꯤ ꯂꯪꯁꯦ ꯂꯪ ꯁꯪꯕ ꯂꯪꯁꯦ ꯆꯅꯥꯡ ꯈꯔ ꯍꯥꯞꯄꯒ ꯂꯪꯁꯦ ꯑꯩꯈꯣꯏ ꯄꯧꯗ ꯀꯟꯕ ꯀꯂꯔ ꯗꯥꯏ ꯇꯧꯕꯁꯦ ꯁꯤꯁꯨ ꯂꯣꯏꯅ ꯆꯠꯂꯛꯀꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯆꯨꯝꯅ ꯈꯛꯇꯒꯤ ꯐꯤ ꯁꯥꯕ ꯈꯛꯅ ꯇꯧꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤ ꯁꯤꯟꯐꯝꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯇꯧꯔꯒ ꯑꯕꯣꯛꯅ ꯌꯥꯝꯅ ꯑꯕꯣꯛꯅ ꯇꯧꯕꯁꯤ ꯌꯥꯝ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯇꯝꯕꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯇꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯀꯥꯕꯛ ꯈꯤꯇꯪ ꯈꯛ ꯇꯝꯃꯒ ꯇꯣꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯇ꯭ꯔ ꯑꯃꯗ ꯇꯥꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯍꯩꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯇꯥꯛꯏ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯗꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯪꯕ ꯂꯩ ꯎꯆꯦꯛꯀꯣꯟ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯑꯕꯣꯛꯀꯤ ꯁꯥꯇ꯭ꯔꯗ ꯗꯕꯜ ꯂꯤꯟ ꯑꯃ ꯂꯩ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯑꯗꯣ ꯃꯣꯏꯗꯤ ꯃꯇꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯃꯣꯏꯁꯨ ꯐꯤ ꯁꯥꯏ ꯑꯩꯈꯣꯏꯁꯨ ꯐꯤ ꯁꯥꯏ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯊꯛꯅꯤ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯝꯕꯤꯕꯁꯤꯅ ꯑꯍꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯪꯁꯤ ꯍꯥꯟꯅ ꯃꯩꯗ ꯐꯨꯠꯂꯅꯤ ꯃꯩꯗ ꯐꯨꯠꯂꯀꯥꯟꯗ ꯃꯨꯟꯕꯒꯤ ꯆꯥꯡꯁꯤ ꯍꯥꯟꯅ ꯇꯝꯕꯤꯔꯛꯑꯅꯤ ꯇꯦꯛꯁꯤ ꯑꯆꯧꯕ ꯑꯃꯗ ꯃꯩꯁꯤ ꯐꯨꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯪꯁꯤ ꯏꯁꯤꯡ ꯑꯏꯪꯕ ꯑꯃꯗ ꯂꯪꯁꯤ ꯁꯧꯍꯜꯂꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯂꯪꯁꯤ ꯇꯥꯎꯈꯠꯂꯝꯕ ꯂꯪꯁꯤ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯅꯤ ꯂꯨꯞꯄ ꯀꯥꯟꯗ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯛꯈꯠꯂꯛꯄ ꯂꯪꯁꯤꯅ ꯏꯁꯤꯡ ꯑꯏꯪꯕ ꯕꯥꯔꯇꯤꯟ ꯑꯃꯗ ꯊꯥꯗꯕ ꯃꯇꯝꯗ ꯃꯈꯥꯗ ꯂꯨꯞꯈ꯭ꯔꯒꯗꯤ ꯂꯪꯁꯤ ꯃꯨꯜꯂꯦ ꯈꯪꯗꯣꯔꯤꯕ ꯃꯊꯛꯇ ꯇꯥꯎꯈꯠꯂꯒꯗꯤ ꯂꯪꯁꯤ ꯃꯨꯟꯗ꯭ꯔꯤ ꯇꯥꯛꯀꯗꯣꯏꯕ ꯉꯁꯥꯏ ꯀꯣꯇꯟꯁꯤꯅꯤꯀꯣ ꯃꯇꯝꯁꯤꯗ ꯀꯣꯇꯟꯁꯤꯗꯒꯤ ꯍꯧꯔꯛꯀꯗꯣꯏꯅꯤ ꯔꯥꯅꯤ ꯐꯤ ꯂꯥꯛꯄꯅ ꯇꯥꯡꯀꯛ ꯑꯃꯗ ꯂꯥꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯅꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤꯅꯤ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯥꯡꯈꯟ ꯐꯤꯃꯥꯏ ꯁꯥꯕ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯐꯤ ꯍꯠꯄ ꯆꯨꯅꯤꯒ ꯁꯥꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯉꯁꯥꯏ ꯋꯥꯡꯈꯩ ꯐꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄꯅꯤ ꯀꯣꯇꯟ ꯐꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯁꯦ ꯊꯥꯗꯔꯦ ꯂꯪꯁꯦ ꯂꯧꯈꯠꯂꯦ ꯅꯣꯡꯃ ꯇꯤꯡꯉꯤ ꯂꯪꯁꯦ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯍꯨꯝꯅꯤ ꯇꯤꯡꯒꯗꯕꯅꯤ ꯃꯔꯤ ꯇꯤꯡꯒꯗꯕꯅꯤ ꯃꯇꯝꯗꯗꯤ ꯑꯕꯣꯛꯅ ꯅꯣꯡꯃ ꯇꯤꯡꯉꯒ ꯌꯥꯏꯌꯦꯅ ꯅꯣꯡꯃ ꯅꯣꯡꯉꯥꯜꯂꯒ ꯁꯦꯡꯅ ꯊꯥꯗꯣꯛꯑꯦ ꯆꯅꯥꯡꯁꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯅꯣꯏꯌꯦꯕ ꯆꯅꯥꯡ ꯆꯥꯛꯅ ꯇꯧꯋꯦ ꯃꯣꯏꯗꯥꯅ ꯇꯧꯗꯦ ꯃꯣꯏꯗꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯗꯥꯁꯤ ꯍꯧꯖꯤꯛꯇꯤ ꯆꯅꯥꯡ ꯊꯥꯕꯁꯤ ꯌꯥꯝꯅ ꯁꯝꯖꯟꯕ ꯑꯃꯅ ꯃꯣꯏꯗꯥꯅ ꯂꯣꯏꯅ ꯂꯥꯛꯁꯜꯂꯦ ꯂꯪꯁꯤꯡꯁꯦ ꯑꯗꯨꯅ ꯃꯣꯏꯗꯥꯁꯤ ꯇꯤꯟꯅ ꯈꯔ ꯄꯥꯝꯃꯦ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯕꯣꯛꯅ ꯍꯥꯏ ꯇꯤꯟꯅ ꯄꯥꯝꯕ ꯄꯣꯠꯅꯤ ꯆꯥꯛꯁꯤꯅ ꯑꯩꯈꯣই ꯁꯨꯄꯔꯐꯥꯏꯟ ꯆꯦꯡꯁꯦ ꯃꯁꯤꯅ ꯆꯅꯥꯡꯁꯤ ꯈꯨꯠꯅ ꯅꯣꯏꯔꯀꯥꯟꯗ ꯃꯗꯨꯅ ꯆꯨꯝꯃꯒ ꯆꯅꯥꯡꯁꯦ ꯂꯥꯛꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯠꯁꯤ ꯃꯁꯛꯁꯨ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯅꯥꯡꯒꯤ ꯆꯕꯣꯛ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯄꯣꯠꯀꯤ ꯃꯄꯥꯡꯒꯜꯁꯨ ꯀꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯤꯟ ꯀꯥꯡꯅꯁꯨ ꯄꯥꯝꯗ꯭ꯔꯦ ꯇꯤꯟꯅ ꯄꯥꯝꯃꯗꯤ ꯂꯪꯁꯦ ꯇꯠꯀꯗꯣꯏꯅꯤ ꯆꯤꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤ ꯃꯦꯠꯂꯦ ꯑꯩꯈꯣꯏꯅ ꯂꯪꯁꯤ ꯆꯅꯥꯡꯁꯤꯗ ꯃꯦꯠꯂꯀꯥꯟꯗ ꯂꯪꯁꯤ ꯁꯨꯝꯗꯣꯛꯑꯦ ꯄꯧꯗ ꯁꯨꯝꯃꯀꯥꯟꯗ ꯄꯧꯗ ꯀꯟꯊꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯌꯥꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯔ ꯑꯃꯨꯛ ꯇꯪꯈꯥꯏ ꯆꯜꯂꯛꯄꯒꯤ ꯇꯥꯂꯤ ꯀꯪꯉꯛꯄꯁꯤꯗ ꯑꯃꯨꯛ ꯃꯊꯪꯒ ꯑꯣꯜꯂꯒ ꯌꯥꯜꯂꯒ ꯀꯟꯊꯕ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯂꯪꯆꯥꯛ ꯆꯥꯛꯄ ꯇꯝꯕꯤꯔꯦ ꯂꯪꯆꯥꯛ ꯆꯥꯛꯄꯁꯤ ꯂꯣꯏꯔꯦ ꯂꯪꯆꯥꯛ ꯆꯥꯛꯄꯁꯤ ꯂꯣꯏꯔꯀꯥꯟꯗ ꯐꯤ ꯍꯧꯐꯝꯅ ꯃꯐꯝ ꯑꯃꯗꯅꯤ ꯐꯤ ꯍꯧꯐꯝꯗ ꯐꯤ ꯍꯧꯕꯒꯤ ꯂꯪ ꯊꯤꯟꯈꯔꯦ ꯐꯤ ꯍꯧꯕꯤ ꯇꯣꯉꯥꯟꯅ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯗꯦ ꯑꯗꯨꯒ ꯐꯤ ꯍꯧꯐꯝꯗ ꯂꯪ ꯊꯤꯜꯂ ꯂꯪ
hꯧba loirakanda porakanda ngasai samjet kot pase samjet sin hana pot kadoini langsi porakanda samjet se pot loirakanda suna se khunna khangadoini hujikti matamgi matungina yamna samba amana akiba mayam thoe akiba tholakpanina akiba sidi ta kotlaga ta yaba kotlaga yaba si ki bedi ki akiba ina hujikti yola yon basu ada kiba su hujikti yamna mayam je thabak se samjan basi pamnare pamnabanina ngasai khutna hana sumai tawga khanba pose masi loina hujikse ayaman tawdre akhoi gi dadi tawri madu adugi posi mai tawga suna samchi se pot palo kanda suna khanba lo kanda magi na en thawri adagi mayam do hape hapalo kanda mang da lang do ki ra kanda loina majam sa ki basi kung na phajana ki ga dabani mai pangding mana han ga dabani haibagi niyom le chumna khoina phi sarabani haidana pakira kisalaga di ngasai gi pangding habasi suksing saung da langji ki dori ni khongchat haina khongchat lamam ji amam chung kirak pasida magi kirak pa masing ji pang chap mana na tingma mana handoi ba mana hala kanda khoina phi sabasi hodori ni madu da anopa ma yaroga di saba nungai roi doini adugi mati kupthana tai aduga masai gi phi ji tingma loira kanda phi saba hore hawbasi di han hanba sabasi khoina moirang phi haina khangnari ba khoi meitei gi khwaidagi kano oiba khoi khangnai mayamna manipur gi posi moirang phi dani khangnari se aham adu moirang phi hana hatpa tambi apology phi mapanda sing moirang phi yauri se sing moirang phi hana hatpa tambi moirang phi abung na matam na hatpa si khoina makhong ji kitang niem na karadi moirang phi gi mawung phajai gai se adi wang na karadi phajadi gai se masigi rasi le posi thira in chumdagi chamna koi phi ma sabada moirang phi mat kedabani haibagi nium khakina taba pot ki rasi haiba ma gadi sauhanning ba magi thak haiba ma langla langjin da lawra kadoi ni mai masing do adamai tawdana ahamba number 1 moirang phi kot pasi hana haitragadi leirong hat pasi hairoi dori leirong hat moirang phi hat pasi hairai yare magi moirang phi yare haiba kana moirang phi nakal ani ji hatlaga hana tambi manung se marak se kainta chai dabida plain oina tambi rakanda adugi haire haiba matam sida magi leirong jingse amu tambi ba hore lei hat pasi leirong dudi hani yek thok pra natra kamai leirong si gi ek khibagi wari makhak leiri aboki wari desu hana yaujarabani mamangda kamai toy akhoi abok sina akhoi mama ai ima ga pokmina ba mama se yam nauna leihidi ada mana ihan hanbada lai yek pasi mane matam dugi oina akhoi gi kanogum gari gum gi number si ye ai gi mama se ina khangakpada angang woni da khangakpa matam sida number plate ki number plate number ye yek ko matam da akhoi mama se mi mayam sina ki woni lengi se makhut yam da phajai do ki mati phajaba sina mana leirong elakadori ni leirong sidi ada abok na leirong ek pasi mangonda takadori ni magi di masa nupane abok di masa pokte ada abok ki masi gi masa ni ai imaga mama gasi mana ima duki ima si mama si gi masa nupam nupim le hori ko mama si lai hidre mama si na marakta abok na tinaba matam si da abok kale mine pulapna moi masi manau sing si aina khangakpada moi yumda pulap lai ramme leirong si kamai ada leirong si abok si na khoi gi calendar ama khakta khoi kanga na ising da tawbase number 1 ni masida calendar sida gi ising kanga na ising tawraga thambala ma mayai da satpase calendar phongak pa da yaur eba calendar ri chumna ayek pane ba ada ai gi isan pa masan pa sida mani har ai di sigi kanga se yam haningi kangan gi makhada sine yaran ba hor ka doi bu kanoni habiu phi sabagi lambi se ada ai di yam nei si yam na loningi kalmai taroga hatba yaga dege hai adudi indom sa ai yelakki lai pa ahibani na aduna mana kisna kasi ra kisna kasi yam di eba matam da ina khangba da lai ek lai me du anda mana ngasai gi kanga se thambani sing da taw ba se isingi mapa sine isingi ipom se yekle ade kanga sine ising da taw ba se kanga he color thare color di ngasai gi ek ba ka se oi ga da buni ha ba do setting je tana ga dori ni mamam sa tana doi ni matam sida ai yam pikna moi marak sidi yauri ni ada kanga si ising ga taw ba si gi dom sai isingi color sina isingi machu halasi koi higwa ha ising machu hai sina halasi angu ba halaka doi ni na kanga gi machu white se halaga magi karak sida blue light blue sina changa kana mai masagi ising da smai da chekhot pa do adu ta na ba adagi mamit na du hapsi machin na si hapsi ha ba se mamam sa ta nei ta na kanda adu di nang el kaduri si ai di karmaina phi da lon gani
ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯗꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯒꯤ ꯂꯨꯗꯣꯏꯁꯦ ꯑꯦꯔꯤꯌꯥꯗꯅꯤ ꯌꯦꯛꯄꯗ ꯃꯥꯅ ꯐꯥꯎꯗꯤ ꯌꯦꯛꯂꯛꯑꯅꯤ ꯌꯦꯛꯂꯛꯀꯥꯟꯁꯤꯗ ꯉꯁꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯗꯣꯏꯁꯤ ꯐꯤꯗ ꯊꯥꯔꯒ ꯌꯦꯛꯂꯛꯄꯁꯤꯅꯦꯕ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯉꯥꯛꯇ ꯉꯥꯏꯈꯣ ꯏꯟꯗꯣꯝꯆꯥꯒ ꯇꯥꯟꯅꯔꯁꯤ ꯑꯗꯨꯗꯤ ꯃꯅꯤꯍꯥꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯦꯛꯀꯗꯒꯦ ꯍꯥꯏꯕꯗ ꯃꯅꯤꯍꯥꯔ ꯀꯧꯏ ꯍꯧꯖꯤꯛꯀꯤ ꯃꯥꯃꯁꯦ ꯑꯗ ꯏꯟꯗꯣꯝꯆꯥ ꯐꯤꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯣꯡ ꯑꯌꯦꯛꯄꯁꯤ ꯊꯥꯖꯤꯜꯂꯁꯤ ꯂꯪꯁꯤꯒꯤ ꯃꯈꯥꯗ ꯂꯪꯁꯤ ꯃꯈꯥꯗ ꯊꯥꯔꯀꯥꯟꯗ ꯇꯨꯔꯤꯅ ꯌꯦꯛꯂꯛꯄꯅꯦꯕ ꯇꯨꯔꯤꯁꯨ ꯍꯥꯏꯇꯅ ꯉꯁꯥꯏꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗ ꯇꯨꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯔꯪꯁꯤꯗ ꯅꯝꯃꯒ ꯇꯨꯔꯤꯁꯤꯅ ꯆꯤꯡꯉꯒ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯂꯧꯈꯠꯂꯒ ꯊꯥꯡꯒꯠꯂꯒ ꯌꯥꯝ ꯋꯥꯕ ꯊꯕꯛ ꯑꯃꯅꯦ ꯇꯧꯔꯤ ꯈꯨꯠꯅ ꯑꯍꯥꯟꯕꯗꯗꯤ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯌꯦꯛꯂꯛꯀꯗꯣꯏꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯆꯩ ꯑꯃꯅ ꯂꯦꯡꯁꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯦ ꯃꯇꯝꯗꯨꯗꯗꯤ ꯆꯩꯅ ꯂꯦꯡꯁꯜꯂꯝꯗꯦ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯥꯅꯅ ꯑꯩꯈꯣꯏꯅ ꯐꯤꯖꯥ ꯐꯥꯅꯅ ꯐꯝꯃꯤꯕ ꯐꯥꯟ ꯑꯄꯥꯕꯁꯦ ꯁꯤꯅ ꯃꯈꯥꯗ ꯐꯤ ꯑꯃꯃꯝ ꯀꯤꯈꯠꯂꯦ ꯐꯤ ꯃꯆꯥ ꯑꯃꯃꯝ ꯀꯤꯈꯠꯂꯦ ꯃꯥꯁꯦ ꯃꯈꯥꯗ ꯐꯤꯁꯤꯒꯤ ꯃꯈꯥꯗ ꯂꯪꯁꯤ ꯃꯈꯥꯗ ꯃꯥ ꯊꯝꯃꯦ ꯂꯩꯔꯣꯡꯁꯤ ꯏꯟꯁꯤꯜꯂꯦ ꯃꯈꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯈꯪꯒꯤ ꯄꯥꯡꯌꯣꯝꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯈꯥꯒꯠꯂꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯗꯩꯗ ꯄꯨꯟꯁꯜꯂꯦ ꯄꯨꯟꯁꯜꯂꯀꯥꯟꯗ ꯃꯈꯥꯗꯩ ꯄꯥꯡꯈꯠꯂꯤꯕ ꯄꯣꯠꯁꯦ ꯇꯞ ꯂꯥꯎꯅ ꯂꯩꯍꯜꯂꯦ ꯑꯗꯨ ꯐꯝꯃꯒ ꯂꯦꯡꯕꯗꯤ ꯌꯥꯗꯦ ꯃꯥ ꯂꯦꯡꯕꯗ ꯃꯥꯒꯤ ꯂꯩꯔꯣꯡꯁꯦ ꯄꯩꯈꯤꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯣꯡꯁꯤ ꯌꯦꯛꯄꯁꯤ ꯑꯩꯈꯣꯏꯅ ꯐꯝꯐꯝꯗꯨꯗꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯆꯤꯡꯁꯜꯂꯒ ꯐꯝꯃꯁꯨ ꯌꯥꯔꯦ ꯉꯁꯥꯏꯒꯤ ꯑꯁꯥꯡꯕꯗꯣ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯒ ꯇꯨꯔꯤꯁꯤꯅ ꯔꯪꯁꯤꯗ ꯊꯦꯡꯉꯒ ꯌꯦꯛꯂꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏ ꯑꯩꯅ ꯌꯦꯛꯀꯗꯣꯔꯤꯕ ꯔꯪꯁꯤ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯍꯌꯦꯡ ꯁꯨꯕꯗ ꯀꯣꯛꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯒꯗꯣꯔꯤꯕꯅꯤ ꯆꯨꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯆꯨꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯄꯛꯌꯦꯛꯇ ꯌꯦꯛꯁꯟꯅꯔꯦ ꯃꯌꯥꯝꯁꯦ ꯁꯨꯕꯗ ꯀꯣꯛꯇꯕꯤ ꯔꯪꯁꯦ ꯄꯛꯌꯦꯛꯇ ꯌꯦꯛꯁꯜꯂꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯗꯗꯅ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝ ꯇꯥꯛꯏꯕꯅꯤ ꯃꯣꯏꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯪꯁꯤ ꯄꯣꯁꯇꯔ ꯀꯂꯔ ꯍꯥꯏꯕ ꯑꯃ ꯔꯪ ꯑꯃ ꯊꯣꯛꯏꯕꯁꯤꯅ ꯐꯦꯕ꯭ꯔꯤꯛ ꯅꯠꯇꯕ ꯐꯦꯕ꯭ꯔꯤꯛꯅ ꯆꯦꯠꯁꯜꯂꯤ ꯄꯣꯁꯇꯔ ꯀꯂꯔ ꯀꯦꯃꯦꯜꯁꯤꯅ ꯀꯣꯛꯏ ꯑꯗꯨꯗꯤ ꯃꯥꯁꯦ ꯀꯔꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯤꯠꯀꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯔꯪꯁꯦ ꯈꯔ ꯀꯣꯠꯂꯒ ꯏꯁꯤꯡ ꯈꯔ ꯊꯥꯛꯑꯒ ꯇꯨꯔꯤꯁꯤꯅ ꯅꯩꯈꯥꯏꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯌꯦꯛꯑꯦꯕ ꯋꯥꯇꯔ ꯀꯂꯔꯁꯤꯡꯁꯤꯅ ꯌꯦꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯦꯛꯄ ꯄꯨꯠꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯇꯞꯅ ꯄꯣꯠꯁꯤ ꯂꯧꯊꯔꯦ ꯃꯃꯤꯗꯨ ꯐꯖꯅ ꯂꯩꯔꯝꯃꯦ ꯃꯃꯤꯁꯤ ꯂꯩꯔꯝꯕ ꯀꯥꯟꯗ ꯁꯨꯝ ꯁꯥꯔꯛꯄꯗ ꯈꯤꯇꯪ ꯄꯥꯛꯅ ꯌꯦꯛꯂꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯁꯨꯝ ꯁꯝꯆꯦꯠꯅ ꯆꯤꯡꯉꯛꯄꯗꯗꯤ ꯃꯃꯤꯁꯦ ꯈꯤꯇꯪ ꯀꯣꯛꯊꯔꯛꯄꯩ ꯇꯟꯖꯥ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨ ꯀꯣꯛꯊꯔꯛꯄ ꯀꯥꯟꯁꯤꯗꯅ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯇꯨꯔꯤꯁꯤꯅ ꯅꯣꯠꯁꯟꯕ ꯌꯦꯛꯄꯁꯤ ꯍꯥꯏꯗꯤ ꯃꯥꯡꯈꯤꯗꯅꯕꯒꯤ ꯃꯃꯤꯁꯦ ꯇꯥꯟꯅꯔꯒ ꯍꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯁꯦꯠꯇꯤꯡ ꯃꯌꯥꯝꯁꯦ ꯊꯥꯔꯒ ꯂꯪꯁꯦ ꯁꯪꯕ ꯍꯧꯔꯦ ꯂꯪꯁꯦ ꯁꯪꯉꯀꯥꯟꯗ ꯃꯣꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯑꯩꯅ ꯁꯨꯝ ꯎꯕꯩ ꯋꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯪꯁꯤꯡ ꯗꯥꯏ ꯇꯧꯕꯁꯦ ꯗꯥꯏ ꯇꯧꯕꯁꯤꯁꯨ ꯃꯆꯨꯗꯤ ꯍꯧꯖꯤꯛꯀꯤ ꯐꯤ ꯑꯉꯧꯕ ꯃꯄꯥꯛ ꯑꯃ ꯂꯩꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯀꯪꯉꯥꯒꯤ ꯗꯤꯖꯥꯏꯟ ꯏꯁꯤꯡꯒꯤ ꯍꯤꯒꯣꯛ ꯃꯆꯨ ꯃꯥꯟꯕ ꯄꯨꯝꯅꯃꯛꯁꯤ ꯃꯆꯨꯁꯨ ꯍꯥꯞꯇꯣꯏꯅꯤ ꯄꯨꯝꯅꯃꯛꯁꯤ ꯃꯆꯨ ꯍꯥꯞꯀꯗꯣꯏꯅꯤ ꯃꯆꯨ ꯃꯌꯥꯝꯁꯦ ꯁꯪꯒꯗꯣꯏꯅꯤ ꯂꯪ ꯁꯪꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯀꯂꯔꯁꯤꯗꯤ ꯃꯇꯝꯗꯨꯗ ꯕꯖꯥꯔꯗ ꯌꯣꯟꯄꯣꯟꯇꯦ ꯂꯪ ꯑꯁꯪꯕꯁꯤ ꯌꯣꯟꯗꯦ ꯍꯥꯏꯕ ꯂꯪꯁꯦ ꯄꯨꯔꯥ ꯀꯣꯔꯥ ꯉꯥꯛꯇꯅꯤ ꯌꯣꯜꯂꯤꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯁꯔꯥꯏ ꯀꯣꯔꯥꯁꯤ ꯂꯩꯔꯀꯥꯟꯗ ꯃꯩꯗ ꯐꯨꯠꯇꯣꯛꯑꯀꯥꯟꯗ ꯃꯩꯗ ꯂꯣꯜꯂꯀꯥꯟꯗ ꯃꯩꯗ ꯑꯃꯨꯛ ꯂꯪꯁꯤ ꯍꯥꯞꯄ ꯁꯪꯉꯛꯀꯗꯣꯔꯤꯕꯅꯤ ꯁꯪꯕ ꯃꯇꯝꯁꯤ ꯑꯆꯦꯠꯄ ꯀꯂꯔꯗ ꯐꯥꯁ ꯀꯂꯔꯗ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯉꯁꯥꯏ ꯁꯨꯔꯛꯀꯗꯣꯏ ꯄꯣꯠꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯔꯪꯁꯤꯗꯤ ꯕꯖꯥꯔꯗ ꯌꯣꯟꯕꯗꯤ ꯈꯔ ꯈꯔ ꯍꯧꯔꯝꯃꯦ ꯌꯥꯝꯅꯗꯤ ꯌꯣꯟꯗ꯭ꯔꯤ ꯔꯪ ꯌꯣꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯈꯥ ꯀꯥꯟꯗ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯦꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯂꯛꯄꯗ ꯌꯣꯟꯕꯁꯤ ꯔꯪ ꯌꯣꯟꯐꯝꯁꯤ ꯃꯆꯥ ꯑꯣꯏꯅ ꯐꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯅꯕꯨ ꯐꯝꯃꯦ ꯑꯗꯨꯗꯒꯤ ꯔꯪ ꯂꯩꯕꯁꯤ ꯑꯩꯒꯤ ꯃꯥꯃꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯕꯤꯔꯦꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯔꯪꯁꯤ ꯂꯩꯕ ꯍꯦꯛ ꯆꯠꯂꯤ ꯃꯥ ꯃꯇꯝꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤ ꯃꯥꯅ ꯔꯪ ꯌꯣꯜꯂꯤ ꯍꯥꯏꯗꯅ ꯂꯩꯕ ꯆꯠꯂꯨꯔꯦ ꯑꯗꯩ ꯑꯆꯦꯠꯄ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯔꯪꯗꯨ ꯌꯣꯜꯂꯕꯅꯤ ꯀꯣꯁꯇꯤꯛꯀꯤ ꯍꯥꯏꯗ꯭ꯔꯣꯀꯥꯁꯇꯤꯛꯀꯤ ꯔꯪꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯇꯝꯗꯨꯗꯗꯤ ꯀꯣꯟꯁꯤ ꯑꯆꯧꯕ ꯊꯥꯡꯒꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯔꯤꯕ ꯊꯕꯛꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯜꯒꯤ ꯀꯣꯟ ꯃꯆꯥꯁꯤꯅ ꯃꯩꯗ ꯊꯥꯡꯒꯠꯂꯀꯥꯟꯗ ꯂꯪꯁꯦ ꯁꯪꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯍꯤꯒꯣꯛ ꯍꯥꯕ ꯏꯁꯤꯡ ꯃꯆꯨ ꯄꯥꯝꯕꯁꯤꯅ ꯍꯤꯒꯣꯛ ꯍꯥꯕ ꯏꯁꯤꯡ ꯃꯆꯨ ꯁꯝꯃꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯐꯧꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯥꯡꯉꯒꯤ ꯃꯆꯨ ꯍ꯭ꯋꯥꯏꯠꯇꯨꯗꯤ ꯍ꯭ꯋꯥꯏꯠ ꯑꯣꯏꯅ ꯀꯣꯔꯥ ꯑꯣꯏꯅ ꯐꯨꯠꯇꯣꯛꯑꯒ ꯑꯗꯨꯝ ꯑꯣꯏꯖꯔꯦ ꯑꯗꯒꯤ ꯃꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠꯇꯅ ꯃꯤꯠꯀꯤ ꯀꯂꯔ ꯂꯩꯗꯅ ꯉꯧꯔꯤ ꯉꯧꯔꯥꯕꯒ ꯍꯥꯞꯄꯦꯕ ꯌꯥꯝꯅ ꯑꯗꯩ ꯃꯌꯣꯟꯗꯅ ꯕ꯭ꯂꯦꯛꯀ ꯍꯥꯞꯄꯦꯕ ꯑꯕꯣꯛꯅ ꯍꯥꯞꯄꯝꯕꯁꯤ ꯑꯗꯩ ꯃꯆꯤꯟꯕꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯃꯆꯨ ꯕ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣꯒꯁꯦ ꯁꯤ ꯍꯥꯞꯄꯦ ꯁꯅꯥ ꯃꯆꯨꯗ ꯈꯤꯇꯪ ꯉꯥꯟꯊꯣꯛꯄꯒꯁꯦ ꯃꯁꯛ ꯁꯦꯠꯇꯤꯡ ꯊꯥꯗꯣꯔꯤꯕꯅꯤ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯂꯔ ꯃꯌꯥꯝꯁꯦ ꯃꯆꯥ ꯁꯪꯗꯅ ꯇꯧꯔꯀꯥꯟꯗ ꯂꯪꯁꯤ ꯂꯪꯆꯥꯛ ꯆꯥꯛꯊꯣꯛꯑꯦ ꯂꯪꯆꯥꯛ ꯑꯃꯗ ꯐꯥꯏꯔꯀꯥꯟꯗ ꯃꯥ ꯂꯪꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯃꯁꯔꯥꯏ ꯂꯪꯅꯤꯅ 3 ꯐꯥꯏꯔꯒ ꯍꯜꯂꯦ ꯃꯁꯔꯥꯏ ꯅꯝꯕꯔ 100ꯁꯤꯅ ꯑꯗꯨ ꯂꯪꯁꯤ ꯐꯥꯏꯖꯟꯃꯤꯟꯅꯔꯦ ꯐꯥꯏꯖꯜꯂꯀꯥꯟꯗ ꯃꯥꯏ ꯃꯄꯥꯝꯕꯗꯣ ꯂꯪꯗꯣ ꯍꯥꯞꯄ ꯍꯜꯂꯛꯑꯦ ꯑꯗꯨ ꯄꯣꯠꯇꯣ ꯃꯁꯛꯇꯣ ꯊꯣꯛꯂꯛꯑꯦ ꯁꯨꯝ ꯁꯥꯔꯀꯥꯟꯗ ꯍꯧꯖꯤꯛ ꯔꯥꯅꯤ ꯐꯤꯅꯤ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯔꯥꯅꯤ ꯐꯤꯅ ꯃꯃꯥꯏ ꯃꯤꯡꯁꯤ ꯂꯧꯔꯒꯕꯨꯗꯤ ꯊꯣꯛꯂꯤꯅꯤ ꯀꯔꯤꯅꯣ ꯁꯤ ꯁꯥꯔꯤꯁꯦ ꯀꯔꯤ ꯐꯤ ꯀꯔꯤ ꯂꯪꯁꯤꯅ ꯀꯩꯅꯣ ꯃꯥꯒꯤ ꯂꯪꯁꯤ ꯃꯥꯒꯤ ꯊ꯭ꯔꯦꯠ ꯃꯥꯒꯤ ꯂꯪꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯌꯦꯛ ꯀꯔꯤ ꯌꯥꯎꯕꯒꯤꯅꯣ ꯃꯥꯅ ꯔꯥꯅꯤ ꯐꯤꯅꯤ ꯍꯥꯏꯁꯤ ꯀꯩ ꯔꯥꯅꯤ ꯐꯤꯅ ꯊꯣꯟꯈꯤꯕ ꯃꯔꯝꯁꯤ ꯑꯩꯅ
ꯍꯧꯖꯤꯛ ꯈꯪꯖꯕꯗ ꯉꯁꯥꯏ ꯑꯕꯣꯛꯁꯤ ꯐꯤ ꯁꯥꯕ ꯍꯧꯖꯤꯛꯀꯤ ꯋꯥꯡꯈꯩ ꯐꯤꯁꯤ ꯁꯥꯔꯦ ꯀꯥꯡꯈꯟ ꯃꯃꯥꯏ ꯐꯖꯕꯁꯤ ꯏꯟꯖꯤꯅꯤꯌꯥꯔ ꯅꯨꯄꯤꯁꯤꯡꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯃꯄꯥꯟꯗ ꯂꯝ ꯆꯠꯄꯗ ꯕꯦꯡꯒ꯭ꯂꯣꯔꯗꯩꯅꯦꯅ ꯂꯪ ꯄꯤꯀꯦꯠ ꯑꯃ ꯄꯣꯔꯛꯏ ꯃꯥꯅ ꯂꯪ ꯑꯀꯨꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯏꯟ ꯑꯣꯏꯕ ꯂꯪ ꯃꯇꯝꯗꯨꯗ ꯂꯪꯁꯤ 14, 16ꯅꯤ ꯌꯥꯝ ꯀꯨꯞꯄ ꯂꯪꯅꯤ 실kumba oibra. silkni pura mugani pure mugani ada si porakanda mana matamdudi hujiki rani phigi mami tadriba matamne ada abok sida porake mana phiji akoidagi leibasi yam pamna ngasagi kangan phimai wangai phi mayam leirakpasina imarani na saba mayam si mana moina lei matamdudi ina khunba mi su nemi moidi ina khunba ngaktani ni ina khunba kangu singsina po singsi leirakanda mana mapanda chalubada langsi piket lama puraga lai lakpasida imarani gi malak natragadi isi bemgi manak natragadi kwa kathendagi ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯝ ꯈꯣꯏꯕꯤ ꯃꯌꯥꯝꯅ ꯕꯤꯅꯣꯗꯤꯅꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯤ ꯏꯃꯥ ꯏꯕꯦꯝ ꯈꯣꯏꯕꯤꯅ ꯂꯪꯁꯦ ꯂꯧꯔꯒ ꯏꯃꯥ ꯏꯕꯦꯝꯁꯦ ꯑꯕꯣꯛꯀꯤ ꯄꯣꯠꯁꯤꯡ ꯍꯥꯏꯇꯅ ꯂꯩꯅꯕꯅꯤꯅ ꯈꯪꯅꯕꯗꯩ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯤ ꯂꯪꯁꯦ ꯄꯨꯔꯒ ꯂꯥꯛꯏ ꯁꯤꯗꯤ ꯏꯆꯦ ꯑꯃ ꯔꯥꯅꯤꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯄꯣꯠꯁꯦ ꯏꯆꯦ ꯑꯃ ꯔꯥꯅꯤꯅ ꯁꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯄꯣꯠꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯄꯤꯔꯨꯕꯗ ꯑꯩ ꯂꯪꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯉꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯐꯤꯁꯤꯅ ꯁꯥꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯩ ꯃꯤꯠꯇ adun langje sabi ya gadra yaroidra na man hangbala i langje puraga ada abokna wakhanjing ha khalle khalla kanda thamamo ai sage soidana sana na saraga pirakna batorokani na koida haire langji lang kg ani khaktani kilo amana phi manga khak hau ya bokna phi manga khak hau basi abokna saba horakadoini matamji abokna sare abokna horiba phi si akoi ima su sabi ya hol ya bokna ai gi hepokpo ima se aduga phiji lang phi manga khak sarakana moi machi manau engineer nupi manga khak lerame moigi loina mo sagai oiba mari mata sing koigi yam naina khunba imu ngak tani aduna moi manga si amamam lawi moi manga na phi manga si kilo amaduna sare ni kilo amaduna phi manga si sare kilo amana mapen phele phi manga si sarakanda moi manga gi phi manga si piba kanda phi sa ngak pa phangna phajare phajabagi sangni lore madu puthorap ko pose फजबसिद मान हायरे इसी मा सु फजब फिदि आई मान पुगै उद्रि आइना लम चलुबद सु मिगी लमद सु सुम पोसे लैते अदन मसिद हथिब पोति खोइ लमदाम खुलक्से सी हलगा साइ लमदाम खुलक्से लमदाम खुलले साकान अदुदि फिसि gi maming si bi ma ai engineer phi na tholani engineer nupi ne porakpani na engineer phi na tholani noi mangani indori si manipur da ihan han bada adun engineer nupi gi manga si gi engineer phi na tholani maming si engineer phi na thole haira bokna adu har kan si kamdu ngi da bokna sum langji ma kadai da gi no na bokna sum hangi hangba kan si smai smai to bone ma wari ler pasi abokna langji chien na bagi plan na khak sem ai masai gi pose try tong ni pa manga si khaktang manga si dang tawragadi adu khak sara to khibadi pamda ba makha ta na kari hai puthokada gi haibagi wakhanji lepta na khanba ma hore eba adai magi lang chen pham si da bokna asagi education gi education director or w tom chaw hai si apok ki di manau nu pa ni apok ki manau nu pa si da idau si ga khoi di ai gi di idau thoi andar mahang na apok ka mabani si hai ri ba thabak si dani khongdari se khoi gi idau si ju office ta san san na apok adum loina na tawri ba thabak ni anda abok sina hai khoi idau si da idau tom chaw si da langji smai smai na ai di phi ji sare sara kan da phi manga ji saru kan da ai di phi ji yam saninge makha ta ba mayam manipur gi nupi sing yam ilaninge kamai tawrog langji phangda da gi ha ba da ngai khong ngai adu di langji chien ba ta bani hare langji gi khongul li re kadai da phang banu ha ba ji gi lira kan da langji khara chien ba hore hora kan da abok na ngasai gi langji le hori ba ngasai engineer phi manga ji sara kan da le hori ba langji na sara pa phi ji phi ama khak suraga try tawri engi yengma matam da langji di company gi lang arak paduna sabani na ising de lupu matam da musala kitang mu bagi mami mata re adudi langji masagi company tin mahung gi lang ni na magi gam ji lok thok traga di phi si matung da subu matam da bera lakani inari ba pot ni na suning matam da surakani no man traga no di soidana suraka dang ni na sai abok si na langji gi maram da mu langji chi lakan da kamai tawraga langji suba yana bagi mong si tawga dagi color na kamai tor sanga dagi habaji maju sangbang nga saigi ama koina wangai phigi hatpada sangi bado adugi knowledge sina nga saigi kano si da amu langji muga ji phutla kana mai gam ji lokthok pasi gam ji mulle khangdori si maji madi ising da thada ba matam da ising asau ba da thada ba da koina suda ha ba ga phutli matam ji da magi hidak si
sudah apa kamu ini put pasida ising asau pasida ada bakan sida langji aku ini mari mayam dan nana laune cum ola kanda pula kanda ising aing menung tha kanda aku kerkak lawang cengder kan white thola kani ba monda saya kan wasi menang kita kanda angau bom thola eba thola kanda di ma ising aing muda lupa kanda masih ngok thola kani ba put pelura kanda ising tha dara adu di masih pura white lura kanda muk sanga kado ini color sih Hadi macu pami miyam de sanga ka doini adu nga sai macu ko ko khot padi taw macu hujiki se ko oidori ni nga sai ina nga sai haija ba mai thak te lon ba pose sina kok te ba adi nya phi de ka bai rani phi on gri rani phi ola koi matang sine ina haija ka do si nga sai abuk sina langji phutle langji sanga ka na phi se sare phi sa bi kaya ma mana sat na phi se noi ju phi saw ni na uchi kon mai ge si de abuk na chat pa hore na chang hai phi sa lo de to na mayam je phi sa ba gi lambi de khong da le yam na loi semgatana bung na kasum tawre tamna ni thabak se tawre ise asmai tawdana nga sagi rani phi se saba hore ai thanna sabadi manipur gi miyam se piba ngamoi aduna mayam ama saraga di mi mayam se ining ma kaya ma su ilani puthok pusu ngamani aduna khoi loina mo phi se saga da mani lang se aina soidana pigani na bung ni ya wana honaraga lang ji sema kan da phi sabi de lang ji phi saba ji khoi gi kharga saba hai ba kangu ma asam marak sum leidana thaina gi koir macha ga saba adagi isai sakpagi khoi gi isai sakpadi in ba phidi asam ba sadani adu ma saba karan ni khangjaba kangu hatpa khotpadi kya haitaba sum kangu ma se abo khoi gi lon dani matam ma de leirami bani loina adu da abong na leirong hatpagi phi sabagi atpa puthok adu se adu dani aduna masai langji moi da pira kan moina sabaji haura emoisu haura kan da phi je sum mayam na abong na langdi loina pidori ni phi saba mayam si sangaga color je sanga kanda loina pisa ban piba hor kanda sum tamna sakhole kanda ni mayam jin haire sidi rani gi langni rani na puthokpani rani phi na thon gani thon gre mayam na thon piba mingni ada maruina artistic textile craft na khogi khut ki work yawe phim sab da khut ki thabak yam yawe haisi kari no koina se example ji phi yam pasam in bi rei bo sikse masi phi je khut ki thabak si kari no akoina khangba yari si kari no yawe si khut ki khut ke thaba habisi khoina magi sida thoiba magi lairong sida thoiba siat mayam ma thoi ko masi gi setting se kai dana phajana khutna karan jida halaga sarakpa yetum na lon bedi yadi ma yetum na lon ladi embroidery chingi doine anura karan jida phummaga khutna halaga sarakpa sida ni ngasai gi thoiba mek mayam se khutna mai design mayam je khutna loi lola ine magi changi ba setting manga sanga su manga do loi lon dori ni tara sanga su tara do loi na hapaga lola ka dori ni khutna loi na hapaga dori kari no mayek ki matang sida kari akoina hapa ya digi masi ningthaugi mayek ni haibu oisunu de public ni sinna ba ya da su khara tajari ad kari mayek no ya masi madam sida bungna public ni sinna ba ya bagi mayek putho isi ningthaugi ne na loina kansala thamamba akoi gi lamdang khula kumba adai ai mangni iliba phi si juni moigi landa joi oiba manapi ba phi ni sigi mayek se manapi hai mayek sugumba su moina tawgadabani haibagi ningthau loi kansanba abong na si moina loi kansalaga di mayam leiriba mayam praja mayam si kramaina posi puthoga keningani kramai iningbadi phauri ni ningdawi ne na kansan gare adu kramai ilan ga dege haibisi ilan giba posi jabong ni ilan gibani mayam da khoi gi lamdang kholak si suna halasu mai sagai ek salai leibani na asuba yamna khoi gi sana gumba dana pura suna complete hatpa ye piba adagi kitang iningba kangu laib si na chadaba brahman di nataba adugumba dana mayek macha pikpa makhang lokthokpa yam kupa makhang moine lokthoi khangdaba sumba ma puthokanda mayamda inba yana na bagi sia bo khara leithok lesin sanaraga ni ngasagi ningthong na su kakpa ngamdana ba adagi abok na su puthokpada abok ta su yelakna ba da achouba lalong ma yauri takpiro adana ngasagi mai mayek se kitang lokthokanda macha pikpa ma lokthokanda mayamni inba yana ba sia sima siame mete proof sigi hana leiba ningthaugi dum thangdarapa maysi kari no khoi maruin yam sin maming singse kari no khoi phi maruin hapi khoi na phi da ayam ba hapi je khoi gi khwaidagi number 1 da khoi nam thang khulak haise sima leire ningam samji leire khamen chapa leire adagi salai mek adagi koktan phijin sumba mayam ma adagi mana phi gi mayek ko sumba kanosi mayek singje thamban chep lei ga na kwak lei ga na leiri ba magi thaina gi mayek singda summa mayam ma lei maman gi matang se maman si kari mo matam da yam tangi haibu yawi adu hujik amuk kari mo matam da leidi leninga indi ninga ga khoi
ꯂꯩꯕ ꯉꯝꯗꯕꯒꯤ ꯍꯥꯏꯗꯤ ꯁꯦꯟꯊꯣꯛ ꯋꯥꯠꯆꯕ ꯃꯤꯗꯗꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯃꯣꯏꯁꯨ ꯏꯟꯗꯤꯌꯟꯗ ꯂꯨꯍꯣꯡꯕ ꯆꯠꯅꯤꯡꯉꯤꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯍꯟꯊꯕ ꯃꯤꯅꯁꯨ ꯏꯅꯤꯡꯕꯒꯤ ꯂꯩꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯃꯥꯏ ꯆꯥꯡꯒꯤ ꯄꯣꯠꯁꯨ ꯆꯥꯡ ꯃꯃꯜꯗꯣ ꯑꯃꯗꯁꯨ ꯍꯥꯏꯇꯥꯔꯦ ꯁꯦꯝꯒꯗꯣꯔꯤꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯕ ꯄꯣꯠꯁꯨ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯐꯖꯕ ꯉꯥꯛꯇ ꯄꯨꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯖꯔꯛꯑꯗꯤ ꯄꯣꯠꯁꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯏ ꯈꯨꯠꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯕꯅꯤ나 ꯑꯗꯨꯅ ꯍꯠꯄꯗ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ 10ꯅꯤ ꯆꯪꯗꯧꯁꯤ 8ꯅꯤ ꯆꯪꯍꯜꯂꯛꯄ ꯃꯇꯝꯗ ꯈꯨꯠꯁꯨꯃꯟꯗ ꯂꯧꯔꯛꯄ ꯄꯣꯠꯅꯤ ꯑꯗꯨꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯤ ꯍꯠꯄꯗ ꯈꯤꯇꯪ ꯍꯟꯊꯔꯒꯗꯤ ꯃꯃꯜꯁꯨ ꯈꯤꯇꯪ ꯀꯣꯝꯅ ꯌꯣꯟꯕ ꯉꯝꯕ ꯔꯦꯟꯖꯇꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯁ꯭ꯄꯦꯁꯤꯐꯤꯀꯂꯤ ꯍꯥꯏꯕꯤꯗꯁꯨ ꯔꯦꯟꯖꯇꯤ ꯀꯌꯥꯝ ꯂꯩꯒꯦ ꯁꯤꯒꯨꯝꯕ ꯐꯤꯁꯤ ꯃꯁꯤꯗꯤ ꯃꯃꯜꯁꯤ ꯌꯥꯝ ꯐꯤꯁꯤꯗꯤ ꯇꯥꯡꯕꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏ ꯌꯥꯝ ꯇꯥꯡꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯤ ꯑꯃꯗ ꯔꯥꯅꯤ ꯐꯤ ꯑꯃꯗ ꯂꯨꯄꯥ 3,000 ꯄꯤꯕ ꯑꯍꯨꯝꯗꯒꯤ ꯍꯧꯔꯦ ꯑꯍꯨꯝꯗꯒꯤꯅ ꯑꯩꯈꯣꯏ ꯂꯩꯕꯗꯤ ꯃꯊꯪ ꯀꯣ 7 ꯄꯤꯕ 8 ꯄꯤꯕ 10 ꯄꯤꯕ ꯁꯤꯗꯤ ꯀꯣ 15 सिगी चांगदा 17 18 से लानी 20 लाकनी 25 अदुगा 30 40 सी 50 बक पीबा लई बदी लई बसे फिगी ममल से फिगी ममंदी पलिसिंग याखै के पिरक पसि लई दुइने अदाई दगा याखै के पिरक पसि दि करि करि यावरे याखै के पिरक पसि दि मसे साबदा सही अमदा फि अनि दगी हेना साब ngamdi हादि थामंगा तुक्संग सारक थामंगा तरुक संगे माजे ngसागी मीसु साबदा खरा अखन्नरे मी खुदिंग मगना साब ngamदबा पोट अमसु ओइरे वादी अखोइजु फि सारी हत्पा हैगनी ने हाइबा तौरोने थादोकपदि हेंगमदबा सुगुमगी कनोमसु लाए अदुना सिदि हैंड वर्क कुट की थबकसी याम यावरकदोरि मेक थबकनी याम यावरकदोनि लोइना अदु मयेक्सी हुजिकांदी पोखर पोथा चलगा समचले हलिबा मयामसे अजे ममन होंगनो योंथोकपा यानबगी प्लान अमा खक्सु लाइरे अदगी अखोइना लंजिनसे लोइना खाइरगा हटपा मसु लाइरि अदुदि मसाना अदुम येंगबदा पोट क्वालिटी सुमाइना खेनै सुमाइना अदुम खेनरकदोइनि अखोइना सी लंजिनजी लोइना खाइदा यादिबा सी पोसिंगसे सुमाइ हलकपसिदा अदा कनागुमना तोंताक पोसलगा समतने सागिबा पोती मसक हाइपेट के माना पुथोपा अदुम ममन अदुना हंधने यो रो मटेरियल सिदि अदुम होजि मपानदि दुम लौबिरबा कमाइ तौइ मसे मसे अखोइ मणिपुर दसु दुम लौइ मपान दसु दुम लौइ मणिपुर दसु होजि मोगासि फजन पुथोब्रा सुमाइ फाइन याम फाइन ओइबसि पुथोपइ ngomdi अखोइगी मयाम सिनबसि मयामदि यामना इनबा मिसिना यामकपा पुथोपा पोती खरा तप्पा करिगुम मतमदा रो मटेरियल सि फंगक्तबा कैदोबा द नुंगाइतबा दगी डिमांड गा याम कन्न लेसिलपा मतमद सुमबगी अवारपा सुम करिगुम खुदोंथिबा गादि थेंनबा अदुसु दुम थेंनरि पोनि थाबक अमा तौरदि नुंगाइबा अवाबा बेसि ngसाइगी लंगदो फंगक्तर मतमदा वादोइनि जमाने अदगी याम फंगा कांदा नुंगाइना थाबक सुरकदोइनि अदगी सीजन हाइबम लाकदोइनि ngसाइगी अखोइने ब्लॉक के कतौर कांदा लंग थारकपदा हेग यारोक्तबा सोमदना फिसाबम खुल लेपसलकपा सुमबगी अवाबसु थेंगदबा नति अदो कराइ कराइ दुन मरुना मनपुरगी मपानदा तोपे स्टेट से काइ दिनु लंगसि लौसि लंगसि अखोइना बेंगलोर दैसु लौइ अदुगा मालदा दैसु लौइ लंगदि मफम खुदिंदगी अदुम हाइदि इंडिया दजा तोपे स्टेट सिंग इफंग फंगना पोटी ओइदोइनेबा इफंग अतै दैदि कया लंगजि फंगजु चेना देगा तवसि पोसि अखोइगी कया तंगदि बेंगलोर पोसि बेंगलोर सिमा मयाम चांगचत सिनरे मयाम द ख्वाइदगी मणिपुर द सिनरिसि बेंगलोर गी सिना अयामबनि अदुगा अखोइ सिदा सुंजबा पोटना अदुसु सिनै सिनबदि मणिपुर गी पोथोकसु दुम लेरबनिना खरा दुम कांगन गी ने साइ कांगन जिदि अचौबो पोटमनि माइजि लोइने ताइदुरे मा साबि मरा काजि क्रमाइ त मरा सिदि अखोइना इसी मसिंग अमा लै मागी फमुंग अमादा फुट 6 मखाइ सि सांगिनि कांगधोन गी असांगमसे 6 मखाइ सि फुट 8 सु हाइने को 8 सांगजु यानि 6 मखाइ सांगजु या यारे दुदि हुजिति आंगांग जिंजा वांग म्याम लोइ 8 सु जुम जल्ले जनबसिना कांगन फिमाइ सि मरीना ममाइ ओइदोरिनि मरी सि पीस मरी सादोइने कोइना angsa ahat pasi adagi sadagi maning koisalakpadi koina pakninge dei pikninge adudi asamba sadana semgidoini mamai sineba kang mamai sineba sada su khuna sadori ne du sai dukan ni pona pan banate aduna phimai mari sina akoi sabal ora kanda akoi sana ga thal ora kanda mu phajana finishing tawbol ora kanda tubham amada pidori ni kangan du su ahiba mi oidori bani aduna moina tura kanda mamai mari se sumaina ani mana lona khiba sumaina ani mana matai de leba atpasi uhandori ba specialization ji phangiba warsina ta idi artistic textile craft ibc da haitoi singthoire yam haire habisi expertise tore habisi budi haibane ba adu mayondi yam yami phisa ba si ista adu hainari ba area se maruena sima thamaga atopadi kari kari no kalpuna na haibiri se phisa ba habisi ista ai ji phi saba ngakta natre phi ji gi maram da loina mak haire haina da bai loi tam hore maram di kaino habada phi saba ngakta na yada ba thabak sima tarok otam da phi ji surak pa phi gi finishing tarok pa ada phi ji koina saba matam da hoi wangai phi ji saba matam da thengjal lakpa gi kungjan ba saruk sia si phi saba loira kanda aham fast
ꯀꯣꯠ ꯁꯨꯗꯣꯛꯄ ꯂꯣꯏꯔꯅꯤ ꯆꯅꯥꯡ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯃꯗꯨꯒꯤ ꯀꯨꯡꯁꯟꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯒ ꯉꯁꯥꯏ ꯁꯥꯔꯛꯏꯕ ꯄꯣꯠꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯗꯣꯔꯤꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏ ꯇꯤꯡꯈꯪꯒꯨꯝꯕꯅ ꯁꯦꯝꯃꯝꯃꯤ ꯁꯥ ꯇꯤꯡꯈꯪꯅ ꯇꯤꯡꯈꯪꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯤ ꯇꯤꯡꯈꯪ ꯀꯥꯏꯗꯨꯗ ꯁꯦꯝꯃꯝꯃꯤ ꯁꯥ ꯇꯤꯡꯈꯪꯅꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯥꯕꯧ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯝꯅꯤ ꯁꯥꯕꯧ ꯃꯇꯨꯗꯣ ꯈꯨꯜꯂꯀꯥꯟꯗ ꯃꯇꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯅ ꯉꯁꯥꯏ ꯐꯤꯁꯦ ꯈꯦꯠꯄꯁꯦ ꯐꯩꯒꯟꯅ ꯊꯥꯔꯀꯥꯟꯗ ꯐꯤꯁꯦ ꯈꯦꯠꯂꯦ ꯉꯁꯥꯏ ꯄꯨꯂꯞ ꯄꯨꯂꯞ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯕꯁꯤꯡꯁꯦ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨ ꯃꯗꯨꯒꯤ ꯈꯨꯐꯝ ꯈꯤꯇꯪ ꯁꯣꯏꯔꯗꯤ ꯐꯤꯗꯣ ꯇꯠꯀꯗꯣꯏꯅꯤ ꯌꯥꯝ ꯂꯨꯕ ꯐꯤꯁꯤ ꯁꯦꯒꯥꯏꯈꯤꯗꯣꯏꯅꯤ ꯐꯤ ꯁꯦꯒꯥꯏꯈꯤꯗꯣꯏꯅꯤ ꯁꯤꯁꯨ ꯍꯦꯛꯇ ꯈꯨꯠꯁꯤ ꯁ꯭ꯀꯤꯜ ꯌꯥꯝꯅ ꯑꯣꯏꯗꯣꯔꯤꯅꯦꯕ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯑꯇꯩꯗꯤ ꯀꯔꯤ ꯑꯗꯩ ꯑꯗꯨꯃ ꯂꯩꯔꯦ ꯑꯔꯨꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯅꯥꯡ ꯊꯥꯕ ꯐꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯉꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤꯗꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯁꯟꯊꯤ ꯂꯥꯛꯑꯒ ꯁꯨꯏ ꯁꯟꯊꯤ ꯂꯥꯛꯑꯒ ꯁꯨꯕꯁꯤ ꯁꯟꯊꯤ ꯇꯥꯜꯂꯒ ꯁꯨꯕꯁꯤ ꯑꯩꯈꯣꯏ ꯐꯤ ꯁꯨꯐꯝ ꯊꯝꯃꯦ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯂꯝꯄꯥꯛ ꯊꯝꯃꯦ ꯐꯤ ꯁꯨꯐꯝꯗ ꯁꯟꯊꯤ ꯂꯥꯛꯑꯒ ꯁꯨꯔꯦ ꯁꯨꯔꯀꯥꯟꯗ ꯐꯤꯁꯦ ꯉꯧꯔꯛꯑꯅꯤ ꯉꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯁꯨꯊꯥꯒ ꯁꯥꯄꯣꯟꯒ ꯅꯣꯏꯔꯒ ꯑꯍꯥꯟꯕꯗ ꯁꯨꯒꯗꯕ ꯑꯗꯒꯤ ꯈꯔ ꯉꯧꯔꯀꯥꯟda ꯁꯔꯞꯅ ꯉꯧꯍꯟꯒꯗꯕ ꯐꯤꯁꯨꯗꯥꯛ ꯍꯥꯞꯄꯒ ꯀꯥꯟꯗ ꯃꯥꯏ ꯅꯤꯌꯣꯝ ꯑꯃ ꯃꯌꯥꯝ ꯈꯪꯗꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯤꯃ ꯂꯣꯏꯅꯃꯛ ꯉꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯅꯥꯡ ꯊꯥꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯣꯏꯔꯀꯥꯟꯗ ꯐꯤ ꯈꯦꯠꯂꯅꯤ ꯉꯁꯥꯏ ꯅꯥꯊꯝ ꯊꯨꯒꯥꯏꯕꯗꯣ ꯑꯗꯨ ꯈꯦꯠꯄ ꯂꯣꯏꯔꯀꯥꯟꯗ ꯆꯅꯥꯡ ꯊꯥꯗꯣꯏꯅꯤ ꯆꯅꯥꯡ ꯊꯥꯔꯀꯥꯟꯗ ꯆꯅꯥꯡꯒꯤ ꯃꯥꯒꯤ ꯆꯅꯥꯡ ꯂꯥꯛꯄꯒꯤ ꯅꯤꯌꯣꯝ ꯑꯗꯒꯤ ꯆꯅꯥꯡ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯁꯨ ꯇꯝꯗ꯭ꯔꯗꯤ ꯃꯤ ꯑꯃꯅ ꯀꯣꯛ ꯍꯩꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯇꯝꯍꯧꯕ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯔꯤꯁꯤꯡꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯝꯗꯦ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯁꯤ 1981 80ꯁꯨ ꯐꯪꯉꯤ ꯀꯜꯄꯅꯥꯁꯤ 1981 82ꯗ ꯏꯁꯇꯦꯠꯀꯤ ꯑꯦꯋꯥꯔꯗꯁꯤ ꯐꯪꯉꯤ ꯏꯁꯇꯦꯠꯅ ꯄꯤꯔꯤꯕ ꯑꯦꯋꯥꯔꯗꯁꯤ ꯃꯔꯨꯑꯣꯏꯅ ꯐꯤ ꯁꯥꯕꯒꯗꯤ ꯃꯔꯤꯗꯤ ꯂꯩꯅꯔꯝꯃꯤ ꯁꯣꯏꯅ ꯂꯩꯅꯔꯅꯤ ꯑꯗ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯑꯦꯋꯥꯔꯗꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯂꯤ ꯀꯔꯤ ꯐꯤ ꯊꯥꯒꯠꯂꯤ ꯀꯔꯝꯍꯥꯏꯅ ꯄꯤꯔꯛꯄ ꯑꯦꯋꯥꯔꯗꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯨꯝ ꯁꯨꯕꯅꯦ ꯑꯩꯅ ꯐꯪꯉꯤꯁꯦ ꯑꯗꯨꯗ 이하나 한번도 이마라니 ꯐꯪꯈ꯭ರೆ ꯑꯍꯨꯝ ꯁꯨꯕꯗ ꯑꯩꯅ ꯐꯪꯉꯤꯁꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗ ꯐꯪꯉꯛꯏꯕ ꯄꯣꯠꯁꯦ ꯑꯩ ꯀꯥꯡꯒꯟ ꯐꯤꯃꯥꯏꯗ ꯐꯪꯕꯅꯦ ꯀꯥꯡꯒꯟ ꯐꯤꯃꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯗ ꯂꯩ ꯀꯠꯄ ꯍꯥꯏꯕꯗꯤ ꯁꯤꯕ ꯃꯍꯥꯗꯦꯕꯁꯤ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯃꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕ ꯃꯨꯔꯇꯤ ꯑꯃ ꯌꯥꯎꯗꯣꯏꯅꯤ ꯃꯨꯔꯇꯤꯁꯤꯗ ꯈꯨꯠ ꯑꯅꯤꯁꯦ ꯊꯤꯡꯖꯜꯂꯒ ꯂꯩꯁꯦ ꯀꯠꯇꯣꯔꯤꯅꯤ ꯀꯝꯕꯤꯁꯤꯗ ꯂꯩ ꯃꯈꯟ ꯃꯈꯟ ꯁꯨꯅꯅꯕ ꯂꯩ ꯃꯆꯨꯁꯤ ꯍꯥꯞꯇꯣꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯁꯦꯝꯄꯥꯛꯀꯨꯝꯕ ꯑꯃꯗ ꯁꯦꯝꯄꯥꯛꯁꯦ ꯃꯈꯣꯡ ꯄꯥꯜꯍꯟꯒꯗꯣꯔꯤꯕꯅꯤ ꯃꯈꯣꯡꯁꯦ ꯁꯦꯝꯄꯥꯛꯁꯦ ꯃꯈꯣꯡ ꯌꯥꯎꯍꯟꯗꯣꯏꯅꯤ ꯃꯈꯣꯡ ꯑꯍꯨꯝꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯍꯟꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩ ꯃꯆꯨ ꯃꯈꯟ ꯃꯈꯟꯁꯦ ꯍꯥꯞꯀꯗꯣꯔꯤꯅꯤ ꯑꯗꯨꯒ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯀꯠꯀꯗꯣꯏꯅꯤ ꯈꯨꯠ ꯑꯅꯤꯁꯦ ꯊꯤꯡꯖꯜꯂꯛꯀꯗꯣꯏꯅꯤ ꯈꯨꯠꯁꯤ ꯈꯨꯖꯤ ꯁꯤꯔꯛꯀꯗꯣꯏꯅꯤ ꯅꯥꯝ ꯅꯥꯝꯃ ꯃꯥꯏ ꯒꯨꯗꯅꯦꯁ ꯑꯗꯨ ꯀꯥꯡꯈꯟꯁꯤ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯃꯣꯏꯅ ꯑꯗꯨꯝ ꯀꯥꯡꯈꯟꯁꯤ ꯃꯣꯏꯅ ꯂꯍꯧꯔꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣꯁꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯤ ꯀꯟꯁꯦꯞꯁꯤꯗꯤ ꯀꯅꯥꯅ ꯄꯨꯊꯣꯔꯛꯏ ꯀꯔꯥꯏꯗꯒꯤ ꯃꯁꯤ ꯑꯕꯣꯛ ꯔꯥꯅꯤꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯏꯅꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯇꯥꯛꯄ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯦꯛ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯛꯏ ꯍꯥꯏꯕꯗꯣ ꯄꯣꯠꯁꯤꯃ ꯁꯥꯕ ꯃꯇꯝꯗ ꯑꯃ ꯗꯤꯖꯥꯏꯟ ꯑꯃ ꯍꯣꯡꯉꯁꯨ ꯃꯥꯅ ꯆꯪꯉ ꯇꯥꯛꯀꯗꯣꯏꯅꯤ ꯄꯨꯛꯅꯤꯡ ꯁꯥꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯁ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯄꯣꯠꯅꯤꯗ ꯑꯦꯋꯥꯔꯗꯀꯨꯝꯕ ꯊꯥꯒꯠꯄ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯆꯪꯉꯤ ꯁꯥꯕꯗ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯔꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯃꯥꯗꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯝꯇ ꯇꯠꯄꯒꯤ ꯃꯃꯤ ꯇꯥꯕ ꯌꯥꯗꯦ ꯁꯝꯕꯒꯤ ꯃꯃꯤ ꯇꯥꯕ ꯌꯥꯗꯦ ꯃꯉꯣꯟꯗ ꯐꯤꯒꯤ ꯃꯔꯥꯛ ꯃꯌꯨꯡ ꯐꯖꯅ ꯐꯪꯗꯕ ꯌꯥꯗꯦ ꯑꯗꯒꯤ 2012 ꯁꯤꯗꯅ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜ ꯃꯦꯔꯤꯠ ꯑꯦꯋꯥꯔꯗꯁꯤ ꯐꯪꯉꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯇꯤꯛ ꯇꯦꯛꯁꯇꯥꯏꯜꯁꯦ ꯐꯪꯉꯤ ꯁꯤꯗꯅ ꯀꯔꯤ ꯊꯥꯒꯠꯂꯤ ꯁꯤꯗ ꯊꯥꯒꯠꯄ ꯐꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯏꯜꯂꯤ ꯐꯤꯁꯦ ꯍꯧꯖꯤꯛ ꯏꯟꯕꯤꯔꯤꯁꯦ ꯁꯤꯗꯤ ꯃꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯐꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯁꯦꯝꯄꯜꯗ ꯊꯥꯒꯠꯄ ꯄꯣꯠꯇꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯀꯔꯤ ꯍꯥꯏꯔꯦ ꯃꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛꯂꯤ ꯌꯥꯝ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯑꯣꯏꯕ ꯃꯣꯏꯅ ꯑꯦꯋꯥꯔꯗꯁꯤ ꯄꯤꯕ ꯌꯥꯔꯦꯅ ꯈꯜꯂꯤꯁꯦ ꯀꯔꯤ ꯌꯥꯎꯕꯩꯅꯣ ꯀꯔꯤ ꯍꯥꯏ ꯃꯣꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯋꯥꯔꯤ ꯑꯃ ꯂꯩꯇꯕ ꯌꯥꯗꯕ ꯃꯥꯅ ꯍꯠꯂꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯔꯗꯤ ꯑꯗꯨ ꯊꯥꯒꯠꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯂꯩꯔꯣꯡꯅ ꯌꯥꯗꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯒꯗꯕ ꯊꯥꯏꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯤꯖꯥꯏꯟ ꯑꯣꯏꯒꯗꯕ ꯃꯣꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯌꯥꯝ ꯄꯤꯔꯤ ꯃꯣꯏꯅ ꯑꯗꯣ ꯂꯩꯒꯤ ꯄꯣꯠꯇꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯂꯩꯒꯤ ꯄꯣꯠꯇꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯀꯔꯤꯅꯣ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯃꯥꯅ ꯁꯤꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯂꯥꯡꯉꯝ ꯐꯤ ꯍꯥꯏꯕꯗꯣ ꯂꯥꯟꯁꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯃꯅꯥꯏꯁꯤ ꯂꯣꯏꯅꯃꯛ ꯂꯥꯟ ꯊꯥꯗꯣꯔꯤꯅꯤ ꯂꯥꯟꯁꯤꯗ ꯖꯣꯏ ꯑꯣꯏꯔꯛꯄꯗ ꯍꯜꯂꯛꯄꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯒꯦꯠꯇ ꯅꯤꯡꯊꯧꯒꯤ ꯒꯦꯠꯇ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂ ꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯨꯞꯇꯣꯔꯤꯕ ꯐꯤꯅꯤ ꯁꯤ ꯐꯤꯁꯤ ꯑꯗꯨꯅ ꯂꯥꯡꯉꯝ ꯐꯤꯅ ꯊꯣꯜꯂꯤꯁꯦ ꯃꯅꯥ ꯐꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯌꯦꯛꯏꯕ ꯍꯥꯞꯄꯤꯕ ꯃꯌꯦꯛꯁꯦ ꯃꯔꯨꯑꯣꯏꯅ ꯂꯥꯡꯉꯝ ꯐꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯍꯥꯞꯀꯗꯧꯕ ꯃꯌꯦꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯍꯥꯞꯄꯤꯕ ꯄꯣꯠꯅꯦ ꯅꯠꯇꯕꯗꯗꯤ ꯍꯥꯞꯄ ꯌꯥꯔꯣꯏ ꯑꯇꯩꯗ ꯑꯝꯇ ꯍꯥꯞꯇꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗ ꯍꯥꯞꯄ ꯄꯣꯠꯇꯣ ꯑꯗꯣ ꯍꯤꯁꯇ꯭ꯔꯤꯗꯨꯁꯨ ꯂꯩꯔꯦ ꯑꯗ ꯐꯤꯁꯤ ꯁꯥꯔꯛꯄꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯁꯇꯤꯛ ꯇꯦꯛꯁꯇꯥꯏꯜ ꯍꯥꯏꯕꯁꯤ ꯍꯦꯟ ꯋꯥꯔꯛ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯐꯖꯕ ꯐꯥꯏꯅꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯁꯦ ꯑꯗꯨꯋꯥꯏꯗꯒꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯐꯪꯗꯕ꯭ꯔꯥ ꯊꯣꯛ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯃꯌꯦꯛꯁꯨ ꯊꯣꯛ ꯐꯖꯅ ꯊꯣꯛꯈ꯭ꯔꯦ ꯁꯦꯠꯇꯤꯡꯁꯤ ꯐꯖꯩ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ
ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯩꯅꯣꯗ ꯑꯩꯅ ꯍꯟꯗꯛ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯂꯧꯈꯤꯕꯗꯣ ꯍꯣꯏ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯔꯣꯝꯗ ꯆꯠꯊꯔꯛꯑꯦ ꯉꯁꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯦꯔꯤꯠ ꯄꯤꯔꯛꯄꯅꯤꯅ ꯑꯩꯒ ꯃꯣꯏꯒ ꯑꯩꯒ ꯎꯅꯕꯁꯨ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯃꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯃꯣꯏꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯀꯩꯅꯣꯁꯨ ꯃꯣꯏꯅ ꯊꯥꯔꯛꯄꯅꯤꯅ ꯑꯩꯅ ꯂꯧꯕ ꯆꯠꯇꯦ ꯃꯦꯔꯤꯠꯇꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯦꯋꯥꯔꯗꯤꯁꯤꯗꯤ ꯃꯣꯏꯅ ꯀꯧꯔꯦ ꯀꯧꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯏꯟ ꯑꯣꯏꯕ ꯀꯂꯔ ꯁꯦꯠꯇꯤꯡ ꯌꯥꯝ ꯐꯖꯕ ꯍꯥꯏꯔꯒ ꯃꯅꯥꯁꯤ ꯄꯤꯔꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯦꯋꯥꯔꯗꯤ ꯄꯤꯔꯛꯏꯁꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯉꯛꯏꯁꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯁꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯉꯛꯏꯁꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯊꯥꯒꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯑꯁꯨꯕꯁꯤꯗ ꯑꯁꯨꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯏꯅꯔꯤꯕꯁꯤꯒꯤ ꯄꯣꯠꯁꯤ ꯅꯠꯇꯕ ꯑꯃ ꯂꯩ ꯍꯣꯏ ꯑꯩꯅ ꯄꯨꯊꯣꯛꯆꯕ ꯑꯃ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯁꯤꯅ ꯍꯥꯟꯅ ꯑꯕꯣꯛ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯍꯧꯕ ꯁꯝꯊꯍꯧꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯗ ꯊꯥꯒꯠꯂꯤꯕ ꯐꯤꯁꯤ ꯀꯌꯥ ꯊꯥꯒꯠꯂꯤ ꯑꯃꯈꯛꯇꯪ ꯊꯥꯒꯠꯄ꯭ꯔꯥ ꯃꯣꯏꯅ ꯗꯤꯖꯥꯏꯟꯁꯤ ꯑꯃꯈꯛꯇꯪ ꯊꯥꯒꯠꯂꯤ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨ ꯌꯥꯎꯔ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯈꯪꯅꯤꯡꯉꯦ ꯑꯃꯈꯛꯇꯪ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤ ꯆꯝꯅ ꯄꯤꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯀꯜꯄꯅꯥꯒꯤ ꯇꯦꯂꯦꯟ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯗꯗꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯗꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯆꯥꯎꯔ ꯄꯣꯠꯅꯤ ꯚꯥꯔꯠ ꯕꯔꯁ ꯍꯥꯏꯁꯦ ꯆꯥꯎꯔ ꯄꯣꯠꯅꯤ ꯏꯟꯗꯤꯌꯥ ꯅꯦꯁꯟꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯐꯔꯦ ꯍꯥꯏꯗꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤ ꯄꯤꯔꯛꯏꯅꯤ ꯑꯗ ꯁꯝꯊꯤꯡ ꯋꯤꯜ ꯕꯤ ꯗꯦꯌꯔ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯌꯥꯎꯗꯧꯔꯦꯕ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯐꯤꯗꯨꯒꯤ ꯃꯔꯝꯗ ꯑꯗ ꯐꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯑꯁꯨꯕꯅ ꯃꯌꯦꯛꯁꯦ ꯂꯣꯏ ꯁꯨꯕꯁꯤꯗ ꯁꯦꯠ ꯃꯆꯨ 5 ꯈꯛꯅ ꯀꯥꯞꯄ ꯍꯧꯖꯤꯛꯀꯤ ꯁꯦꯠꯁꯦ 5ꯁꯤ ꯑꯦꯛꯖꯦꯛꯂꯤ ꯆꯞ ꯆꯥꯅ ꯃꯥꯏ ꯐꯣꯝꯁꯦ ꯊꯥꯕ ꯑꯩꯅ ꯃꯆꯨꯁꯦ ꯀꯩꯝꯇ ꯆꯦꯟꯅꯗꯕꯤꯗ ꯑꯗꯨꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯍꯨꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯃꯉꯣꯟꯗ ꯄꯣꯠꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯋꯥꯏ ꯈꯣꯏꯗꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯁ ꯍꯥꯏꯕ ꯑꯃ ꯌꯥꯎꯕ ꯄꯣꯠꯁꯤꯗ ꯆꯨꯝꯅꯒꯤ ꯄꯛꯁꯥ ꯁꯥꯕ ꯄꯪꯏꯟ ꯏꯟꯕꯁꯤ ꯅꯠꯇꯕ ꯃꯉꯣꯟꯗ ꯄꯣꯠꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯁꯨ ꯍꯦꯛ ꯈꯔ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯌꯦꯡꯉꯛꯄꯗꯁꯨ ꯑꯁ ꯁꯤꯗꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯀꯁꯇꯃꯔ ꯃꯌꯥꯝꯅ ꯂꯩꯕ ꯂꯥꯛꯄꯗꯁꯨ ꯄꯣꯠ ꯃꯁꯛ ꯎꯕꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯣꯠ ꯃꯁꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯣꯏꯅ ꯃꯣꯏꯗ ꯌꯦꯡꯍꯟꯕꯩ ꯋꯥꯅꯤ ꯄꯣꯠ ꯑꯣꯏꯅꯗꯤ ꯑꯩ ꯀꯌꯥ ꯌꯣꯟꯊꯣꯛꯇ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯗꯨꯏ ꯄꯣꯠꯁꯤ ꯍꯥꯟꯅ ꯊꯥꯒꯠꯂꯀꯥꯟꯗ ꯃꯥꯅ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯁꯦꯠꯇꯤꯡ ꯊꯥꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯐꯥꯏꯟ ꯑꯣꯏꯕ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯧꯕ ꯑꯗꯩ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯝ ꯐꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯄꯤꯕꯅꯤ ꯍꯥꯏ ꯃꯣꯏꯅ ꯉꯁꯥꯏ ꯑꯦꯋꯥꯔꯗꯁꯤ ꯑꯗ ꯑꯦꯇꯦꯝꯁꯤꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥꯒꯠꯄꯗ ꯑꯍꯥꯟꯕ ꯊꯥꯒꯠꯄ ꯀꯥꯟꯗ ꯐꯪꯗꯕꯁꯨ ꯌꯥꯝ ꯅꯦꯁꯅꯦꯜ ꯌꯥꯎꯋꯤ ꯑꯦꯋꯥꯔꯗꯁꯤꯗꯤ ꯄꯥꯛ ꯐꯪ ꯄꯣꯠꯇꯦ ꯑꯗꯣ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯐꯪꯉꯤ ꯄꯣꯠꯅꯤꯗ ꯐꯪꯉꯦ ꯑꯗꯣ ꯀꯜꯄꯅꯥꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤꯗꯅꯕꯨ ꯌꯥꯝ ꯋꯥꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯦꯇꯦꯝꯁꯤ ꯀꯌꯥꯔꯛ ꯁꯨꯕꯗꯅꯣ ꯑꯍꯥꯟꯕ ꯑꯦꯇꯦꯝꯗ ꯐꯪꯉꯤꯔꯥ ꯑꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯐꯪꯗꯦ ꯑꯍꯥꯟꯕꯗꯅꯤ ꯑꯩꯅ ꯃꯦꯔꯤꯠ ꯐꯪꯉꯤꯁꯦ ꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯁꯦ 2012 ꯃꯦꯔꯤꯠ ꯑꯣꯏꯅ ꯐꯪꯗꯣꯛꯈ꯭ꯔꯦꯕ 12 ꯑꯩꯅ ꯃꯦꯔꯤꯠ ꯐꯪꯉꯤꯁꯦ ꯑꯗꯣ ꯑꯩ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯏꯅꯤ ꯑꯗꯨꯒ 16ꯒꯤꯗꯣ 18ꯗ ꯄꯤꯔꯛꯏꯅꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ 18ꯗ ꯐꯪꯉꯤꯁꯦ 16ꯗ ꯐꯪꯕ ꯄꯣꯠꯅꯦꯕ 16ꯒꯤ ꯄꯣꯠꯅꯤ 18ꯗ ꯄꯤꯔꯛꯏꯁే ꯍꯥꯏꯗꯤ 12ꯇꯒꯤꯅꯤ ꯊꯥꯒꯠꯂꯛꯏꯗꯣ ꯃꯦꯔꯤꯠ ꯐꯪꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯊꯪ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯏꯅꯤ ꯃꯔꯛꯇ ꯐꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯤꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯥꯎ ꯐꯪꯉꯛꯄꯒꯤ ꯋꯥꯔꯤꯁꯤ ꯇꯥꯡꯀꯛꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯐ ꯕꯖꯥꯔꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯀꯜꯀꯇꯥ ꯃꯨꯝꯕꯥꯏ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯆꯠꯇꯅ ꯇꯧꯕꯤꯔꯤ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗ ꯎꯠꯄꯤꯔꯨꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗꯁꯤꯗꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ 14ꯗ ꯄꯤꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯣꯏꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯩꯅꯣꯗ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯁꯤꯗꯤ ꯑꯗ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯑꯕꯣꯛꯀ ꯆꯠꯃꯤꯟꯅꯔꯒ ꯁꯨꯔꯖꯀꯨꯟꯗ ꯃꯦꯂꯥꯗ ꯀ꯭ꯔꯥꯐ ꯃ꯭ꯌꯨꯖꯤꯌꯝꯗ ꯗꯤꯜꯂꯤ ꯍꯠꯇ ꯂꯨꯝꯁꯤ ꯄꯨꯔꯒ ꯗꯤꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯀꯣꯟꯁꯤ ꯌꯣꯡꯁꯤ ꯄꯨꯔꯤꯅꯤ ꯁꯥꯔꯨꯔꯤꯅꯤ ꯑꯥꯗ ꯆꯠꯂꯒ ꯑꯗꯣ ꯃꯌꯥꯝ ꯑꯃꯅ ꯂꯣꯏꯅ ꯌꯦꯡꯗꯅ ꯐꯣꯇꯣꯁꯤ ꯃꯌꯥꯝ ꯑꯃ ꯅꯝꯗꯅ ꯁꯤ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯑꯕꯣꯛꯅ ꯃꯇꯝꯗꯨꯗ ꯅꯥꯁꯜꯂꯛꯏ ꯑꯕꯣꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯄꯤꯕꯗꯣ ꯑꯩꯅ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯕꯣꯛꯁꯤꯅ ꯅꯥꯈ꯭ꯔꯀꯥꯟꯗꯗꯤ ꯊꯕꯛꯇꯣ ꯑꯩꯅ ꯁꯨꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤ ꯆꯠꯄ ꯃꯇꯝꯁꯤꯗ ꯄꯨꯒꯗꯧꯔꯤꯕ ꯃꯤꯁꯤ ꯑꯍꯩꯕ ꯃꯤ ꯑꯃ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯃꯇꯨꯡꯁꯤ ꯑꯩꯅ ꯑꯗꯨꯝ ꯏꯜꯂꯦ ꯃꯦꯂꯥꯁꯤ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯔꯖꯀꯨꯟꯗꯗꯁꯨ ꯌꯣꯡꯐꯝ ꯄꯨꯔꯒ ꯐꯤ ꯁꯥꯔꯛꯏꯅꯤ ꯑꯗꯒꯤ ꯀ꯭ꯔꯥꯐ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯥ ꯑꯃꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯏ ꯐꯤ ꯁꯥꯕ ꯑꯗꯨꯝ ꯁꯥꯒꯗꯕ ꯑꯗꯨꯁꯨ ꯆꯍꯤꯁꯤ ꯄꯔꯁꯅꯦꯜꯂꯤ ꯌꯥꯎꯔꯛꯑꯕꯅꯦꯕ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦ ꯁꯤ ꯀꯩꯅꯣ ꯑꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯎꯕ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏ ꯑꯕꯣꯛ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯏꯊꯟꯗꯒꯤ ꯊꯕꯛ ꯑꯩ ꯀꯌా ꯇꯧꯖꯗꯦ ꯍꯥꯏꯗꯤ ꯃꯔꯨꯝ ꯊꯨꯞꯅ ꯆꯠꯄꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥꯅꯤ ꯑꯁꯦꯡꯕ ꯑꯗꯤ ꯒꯨꯔꯨꯗꯨ ꯑꯣꯏꯕꯅꯤ ꯐꯤ ꯁꯥꯕꯒꯤ ꯂꯝꯕꯤꯁꯦ ꯇꯝꯕꯤꯔꯛꯄꯗꯣ ꯑꯗꯨ ꯂꯥꯛꯄꯗꯨꯅ ꯉꯁꯤ ꯑꯕꯣꯛ ꯂꯩꯇ꯭ꯔꯦ ꯆꯞ ꯃꯥꯟꯅꯕ ꯕꯤദ്ꯌꯥꯗꯣ ꯍꯩꯍꯧꯔꯕꯅꯤ나 ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯕꯁꯤ ꯋꯥꯡꯈꯠꯂꯛꯏꯗꯅ ꯑꯗꯨꯅ ꯀꯜꯄꯅꯥꯒꯤꯁꯨ ꯃꯇꯝꯗꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤ ꯍꯩꯃꯨꯟ ꯐꯥꯔꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯆꯞ ꯆꯥ ꯑꯗ ꯃꯁꯤꯗ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯔꯨꯕꯁꯤ ꯃꯇꯨꯡꯗꯩꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯦꯛꯁꯇꯥꯏꯜꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯀꯔꯥꯏ ꯇ꯭ꯔꯦꯅꯤꯡꯁꯤ ꯌꯥꯝ ꯄꯤꯕꯤꯌꯦ ꯇ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅꯁꯨ ꯃꯥ ꯋꯥꯔꯛ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯐꯪꯖꯩ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯣ
kaya yamno satra satri ji tambi gre skill workers kana kana puthokre do kari kari gi makha da kramai tawi training satra ji akhoi gi central gi guru shiksha parampara hai se sigi central gi akhoi gi kano training program je masi state award phangba mi da award amada piba program ne amoi center na prize sponsor to boy dira habi aduna sumaina mana pirakpa program sing sida akoina 2012 ta mi 15 satra se sata tara mangagi akhoi training ama tha taruki tawkhre project amani ne tha taruki tawkhre aduga mu 15 da mu adu su sata tara mangagi tawkhre tam ani rakti tawre tam ani se satra kuntra ado atupade di maruena pisabi mayam ji smai tawi ai gi pisabi mayam ji di aina mayum da salaka takpa okay smai tawre kaino da moina ai nakta lakpa da khudong cha da ba kaya ma thengnai ngasai gi mau ngakta macha pi pasien ba su yawi adagi training tawri basina moi matam do tien manina training gi tha mari na ta ka taruk tarok pani hoi adu loi ha kan moi training loi kan mai mai da ni doini adu moi mayum da phi sadori ni saninga leita badu aina leiraga yongham ju pidori bani phi ju pi kana gum leita ba kangu madadi sumai tawdana mana sarak phi du aina mu haidi laibirani mana jai sujara kan da yongham leita gari wa doini aina hairi ba i ji yon thok tar gadi kana de ba posi yon thok kana ngon da kana ga dori ne ba sari ba isa mak se adu mai posi yon na ba gi plan na su taw dori ni sai da market si yeng pamatam da akoi si kitang sisu akoi history su kan ba koi tradition su ngak pa ado market si su kitang flourish taw wadi kitang inculcate taw wadi kitang wangkhalan ba kramai taw biani kari dai de kari plan ga le kari taw ga di wangkhat pa si akoi na mapan da pot thadok ninga su mapan ni lam na pam ga da pot lam gi darkar oi doi ni takbiu aduga moina lam dun da chet pa matam da in matam da pot to khara quality leina putho ga di bakha ta na pot se dum piu haidori ni aina quality leita na putho ga di ai gi amu hana order taw oi sini taw ka doi thabak si kaino da akoina muka sari haire ko muka sari si marani na putho bane muka gi sari mayang na chet ri ba mayam je koi mai te su yam set ri set la ga su mapan ni lam da pam dari ba si muka sari wangai gi sari adagi akoi gi chuni adagi salwar piece suma mayam si mapan gi lam na yam mani lai ri si akoi gi lam da lai jari ba dress ni na akoi na adu marak ta khar khatani ya li se kari gumba function ama da akoi ka su salwar se chala ga di chatning di akoi da sa bani haira su su setning di ba sari im sumaina mai nai ba maga hap sari maga tawning ye ba hojik ti mawo ngam tawi se akoi gi identity do akoi masal ta ka doini sumai tawbani na ngasai gi mapan gi lam da akoi na posi akoi manipur da di adum rani pi ha ba si leng ba yadre adum lai dore bani akoi gi luhong ba su sin da ma di luhong ba ta na thana bi yadre pot la mani takbiu adagi function lama da sin da ba yadre pot la mo oire hojik so wari ma mo oire sumai na lak bani na akoi manipur gi di mi yam khala imi sing aduga angang sing ju loina ma angang leisabi sing ju khongau sel ma kanggu su sum ba sena re adu ma lak ma tam da di ma na suma te chapade khongau sel su ma function na zo ma da di ma ju si sel lak to ngang pim cha mo ore su sumai tau dana dharma karma mayam le dress code coding to dress set ba ya da ba ya da ma tang loi la sumai lak bani na khoi manipur gi poti adum lieng dana he na dum sakholakani sai sum sin na bani na dum adu ma pan de export to bu posinam ka lai lake da moina moina yam pam ba polam oi ga da ba posi quality leina puthok da ba maman gi mapan da market to ya du maman gi wadi ahong ba atang ma haiba sidi pot na masak tak se bani pot quality pharaga maman hongdok pa yai yam ne design hap tra ka lore sumai tong dana siem loi yai ba ya ba sida kamai tong ge hujik ti ma phen ji amata phelak ta bani na mi mayam ji ngang na ba ya wa ba ma sangi ba ai gi phisa bi chu du ngai ai yam kana chenari bani soi dana bana ado laibak na phadra phabri bara khangde yam na hai ba da lobby hoji phok de soi ngam problem je aduna mai pak labi national award mo wena manipur gi phisa bi singda manipur miyam da kari habini simbam ji adum hena sakholak na ba ta honingi phisabi sing ji da yam na hanthana wakhan khan badi phati na khalau je ai wakhan da de si kaino de yam na lem ba thabak suba makhala mani basi bimang thokna humang ta na suba thabak ati ai gi imung manung loisalakan da ai gi yum ma da yung gi mangol ama da yung kham ma sa ma tharaga thabak suba hai basi ai yam lem janingai ni nungsa da thokpat nungsa da wana akoi gi nung thugarba si holuba nate aduga phi sabagi damakta di ai di yam sahaningi mayam ji phi saraga siyam kanai haibasu imung ama su line pu bangam bane dum
aduga isa isu mahi masing taman basung ngami adu imung manung loina mag saba thap ko puwa du ngami thabak phajana suragadi adu suragadi loina kana rakani thabak si aduga hena sakhot pasia subi na malai targadi sakhol oi hena suhonning egi wakhandi aduga suri ba thabak sidi kasu ikai ningai laite yam lem jaba thabak amani na lawi egi wakhandan yam nunga je kalpana ngasi si ISTV nusi marun especially bio sing sing nusi bidani national park phang patam se ja wari su yam sajaning ba degi amtang thagat wai se ISTV mai kai disu bijaning ba sigi tanja si logjar kum matam jam puksel chawna lengberi makok thong sing wari hai thorom sida lapre expert wen lengbi ba ngasi maru ba pham mayama engineer phi urani phi gi matang na koina khangje da history mayam ga aduga sida koi gi phi haiba se ja phi chaba phi yormi ba kwai di wang ba thaki quality mayam aduga art ki phajar bam sak mayam se ngasi tapi basi ngkhoi letena kalpana thakse phongtuk se thank you ai wa phim tham jabul lori ngasi matang se makok thong sing wari lo sinjere meng tabi ro sing aru boina mukana khurum jare